Mitai lonbo kuki londagi haurakpani haina phongdokluba Esprim Baifayna sengdorokadabane MCAPDM Manipurgi irang marak asida Christian leader amani haizaba Esprim Baifayna Mitai lonbo kuki londagi haurakpani haina aranba wafam kaya social media da phongdorokpa sigi matangda Esprim Baifayna sengdorokadabani haina Mitai Church Advocacy for Peace and Development Manipur MCAPDM gi maikaidagi phongdorokre ngarang khuman lampakta laiba youth hostel da MCAPDM na pangthokiba paugi mifamda MCAPDM ge spokesperson Fizam Brojen hai Churachandpur court na mitai lipun ge M Pramod pu Churachandpur police na faduna purakna ba warrant issue tawrokiba yaning de Pramod pu law and order leitaba Churachandpur da purakna ba court na hairagli ba wafam ase kari karamba conspiracy no haiba wahang thorakle Kuki student organization gi complaint da Churachandpur court na asuk haksina lauriba si chamamna bapo kuki ama farga imfal da pura uhairakpada maduda kuki singna kari khangani haibadasu khangbiyo law and order leitraba Churachandpur da Pramod punamduna puraga hatokan khrage hairabra Pramod na mi haluba mi fa mi punda chena bagi thokdok leibasu natte chahi asigi June 3 ta interview ama pirubagi damak irang kalaba mafamda faduna purakna ba warrant issue tawriba se handok piyu haikhe mangna makhata na hai Kuki singna tribal haiba mingthol sizinaduna tribal pumba council ga aranba thawong sathabigano Bible da nungsi chanana leisi haiba wafam kaya adugi mayokta thabak tawbigano Christian leader amani haizaba Esprim Baifayna mitai lonbu kuki londagi haurakpani haina aranba wafam kaya social media da phongdorokpa sigi matangda Esprim Baifayna sengdokpirao masina maram oiduna Manipur da irang saukthokna bahona biganu haina su makha takhe